ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯛꯄ ꯋꯥꯔꯤꯗ ꯈꯣꯏꯃꯨ ꯑꯃꯅ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯃꯗꯤ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯈꯣꯏꯃꯨ ꯑꯃꯅ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ꯫ ꯁꯔꯠꯀꯤ ꯊꯥꯖꯗꯕ ꯃꯑꯣꯡ ꯃꯥꯟꯗꯕ ꯄꯥꯎꯈꯨꯝ ꯀꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯇꯁꯦꯡꯅꯃꯛ ꯁꯔꯠꯄꯨ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯠꯇꯦ, ꯃꯤꯗꯤ ꯂꯝ ꯂꯥꯞꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗꯗꯤ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯂꯩꯃꯒ ꯎꯅꯈꯤ꯫ ꯑꯗꯨꯒ ꯂꯩꯃꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯔꯦ꯫ ꯂꯩꯃ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯗ꯫ ꯁꯔꯠꯇꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁꯔꯠꯇꯣ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯥꯅꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯅꯣꯡꯃꯗꯤ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯃꯁꯥꯅ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯈꯖꯤꯛꯇꯪ ꯋꯥꯡꯈꯠꯂꯛꯄꯗ, ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯔꯛꯄꯗ ꯑꯁꯨꯝꯅ ꯅꯥꯄꯜ ꯀꯥꯕ ꯃꯈꯣꯏꯁꯦ ꯐꯨꯔꯒ ꯐꯒꯗꯕꯅꯤ, ꯌꯩꯊꯦꯛꯀꯗꯕꯅꯤ꯫ ꯂꯩꯃꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯕꯅꯤ꯫ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯅꯁꯨ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯈꯤ꯫ ꯂꯩꯃ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯊꯧꯅꯥ ꯂꯩꯌꯨ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯥꯗ ꯂꯩꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯂꯥꯛꯇ ꯂꯥꯛꯁꯅꯨ, ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯤꯑꯣꯏ 5-6 ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯪꯒ ꯁꯔꯠꯀ ꯀꯣꯏꯅꯕꯗꯣ ꯃꯈꯣꯏꯅ ꯄꯥꯝꯗꯦ꯫ ꯁꯔꯠꯀꯤ ꯃꯃꯥꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯄꯤꯔꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯅꯕ, ꯅꯪꯒ ꯂꯥꯞꯅꯍꯟꯅꯕꯁꯨ ꯃꯈꯣꯏꯅ ꯀꯟꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯤ꯫ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯅꯣ? ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯅ ꯃꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ, ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕꯗꯣ ꯍꯦꯛꯇꯃꯛ ꯇꯧꯍꯟꯕ ꯌꯥꯕꯒꯨꯝꯅ ꯇꯧꯔꯦ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯈꯪꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯅꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯣ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯔꯣꯝꯗꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯩꯃꯅ ꯑꯃꯨꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯅꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯃꯆꯠ ꯍꯥꯏꯕꯗꯣ꯫ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯅ ꯇꯧꯕꯗꯤ ꯏꯔꯦꯝꯇ ꯂꯦꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯖꯗꯕ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯅꯣꯛꯅꯒꯗꯕꯒꯤ, ꯆꯩꯒꯗꯕꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯀꯅꯤ꯫ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯁꯥꯎꯐꯝ ꯂꯩꯇꯦ, ꯋꯥꯔꯧꯐꯝꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯃꯥꯒꯤ ꯃꯥꯒꯤ ꯉꯝꯅ ꯉꯝꯅꯕ ꯇꯧꯖꯕꯅꯤ꯫ ꯁꯔꯠꯀꯤ ꯃꯔꯨꯞꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯌꯥꯔꯣꯏ꯫ ꯃꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯊꯤꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯐꯠꯇꯕꯁꯤꯡꯗꯤ ꯐꯠꯇꯦ ꯍꯥꯏꯒꯗꯕꯅꯤ꯫ ꯌꯥꯗ꯭ꯔꯒꯗꯤ ꯃꯈꯣꯏꯕꯨ ꯆꯩꯒꯗꯕꯅꯤ꯫ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯐꯨꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯃꯇꯝ ꯂꯦꯟꯕꯒꯤꯅꯤ, ꯁꯥꯟꯅꯄꯣꯠꯅꯤ ꯈꯜꯂꯒ ꯍꯦꯛꯇꯃꯛ ꯀꯣꯏꯕ ꯌꯥꯕ꯭ꯔꯕ? ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯉꯁꯤ ꯉꯥꯡꯂꯤꯕ, ꯃꯥꯅ ꯉꯁꯤ ꯅꯥꯄꯟ ꯀꯥꯖꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯒꯦ ꯈꯜꯂꯤꯕꯗꯣ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯐꯪꯒꯗ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯈꯜꯂꯤꯕ ꯅꯥꯄꯜ ꯀꯥꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯔꯣꯏꯗꯕ ꯉꯥꯛꯇꯅꯤ꯫ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯅꯥꯄꯟ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯩ ꯄꯨꯟꯅ ꯂꯝꯕꯥ ꯄꯥꯈ꯭ꯔꯕꯗꯤ ꯂꯥꯏꯔꯕꯁꯤꯡꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯂꯥꯏꯔꯕꯁꯤꯡꯁꯦ ꯃꯤꯅꯥꯏꯒꯨꯝꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯂꯩꯃ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯅꯪ ꯊꯧꯅꯥ ꯂꯩꯌꯨ, ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯨꯇꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯅꯪ ꯃꯉꯣꯟꯗ ꯆꯦꯟꯒꯗꯕꯅꯤ꯫ ꯆꯦꯟꯅꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯂꯩꯃꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯊꯃꯣꯏꯗꯗꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯅ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯔꯕꯅꯤ꯫ ꯌꯥꯝꯅ ꯇꯞꯅ ꯂꯩꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ꯫ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕ, ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯊꯨꯡꯅꯈꯤꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ, ꯁꯥꯎꯔꯣꯏ꯫ ꯑꯩ ꯅꯣꯠꯂꯒ ꯌꯦꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅꯗꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯟꯅꯒꯅꯤ꯫ ꯃꯥꯅ ꯁꯨꯇꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯔꯥꯜꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ
ꯑꯩ ꯃꯉꯣꯟꯗ ꯍꯪꯕꯗꯤ ꯄꯥꯝꯃꯦ ꯃꯤꯕꯨ ꯃꯔꯥꯜ ꯄꯤꯔꯒ ꯃꯥꯅ ꯑꯆꯨꯝꯕ ꯁꯛꯄꯗꯣ ꯑꯗꯨꯃꯇꯪꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯑꯩꯒꯤ ꯊꯃꯣꯏꯅꯁꯨ ꯌꯥꯅꯤꯡꯗꯦ ꯃꯈꯣꯏ ꯃꯃꯥꯅꯗꯤ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯁꯨ ꯑꯩꯕꯨ ꯌꯥꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯦ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯕꯅꯣ ꯈꯪꯗꯦ ꯃꯤꯅ ꯊꯧꯖꯤꯟꯕꯗꯣ ꯃꯍꯥꯛ ꯌꯥꯈ꯭ꯔꯦ ꯁꯛ ꯐꯖꯔꯨꯗꯕ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯅꯤ ꯊꯥꯛ ꯃꯥꯟꯅ ꯃꯥꯟꯅꯕ ꯄꯨꯟꯖꯕꯅꯦ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯒ ꯑꯩꯒꯁꯨ ꯊꯥꯛ ꯃꯥꯟꯅꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯥꯛ ꯃꯥꯟꯅ ꯃꯥꯟꯅꯕꯗ ꯃꯥꯅ ꯊꯤꯖꯕꯅꯦ ꯃꯥꯅ ꯉꯥꯎꯖꯕꯅꯦ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯒꯗꯣꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯃꯗꯣ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯅꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯂꯩꯃꯕꯨ ꯊꯦꯝꯃꯤ ꯌꯥꯔꯁꯤ ꯂꯩꯃ ꯇꯣꯛꯂꯣ ꯑꯗꯨꯝꯅ ꯀꯞꯂꯒ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥ ꯀꯨꯏꯗꯤ ꯀꯨꯏꯗ꯭ꯔꯕꯅꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯨꯇꯤ ꯊꯣꯔꯛꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯎꯅꯒꯗꯕꯅꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯒꯦ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯂꯩꯃꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯃꯇꯝ ꯑꯃꯗꯗꯤ ꯃꯍꯥꯛꯀ ꯃꯥꯒꯤ ꯇꯥꯃꯣ ꯁꯔꯠꯀ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯕꯅꯤ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯕꯅꯤ ꯅꯣꯡꯃꯇ ꯐꯣꯟ ꯇꯧꯔꯛꯇꯕꯗ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕꯗ ꯂꯩꯕ ꯉꯝꯅꯔꯝꯗꯕ ꯊꯃꯣꯏ ꯑꯅꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯗ ꯑꯍꯦꯟꯕ ꯊꯤꯈꯤꯕ ꯄꯩꯁꯥ ꯄꯥꯏꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯄꯥꯝꯈꯤꯕꯅ ꯂꯩꯃꯒꯤ ꯃꯐꯝꯗꯒꯤ ꯁꯔꯠ ꯂꯥꯞꯊꯣꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗꯁꯨ ꯂꯩꯃꯗꯣ ꯁꯔꯠꯀꯤ ꯋꯥꯈꯜ ꯈꯟꯕꯗ ꯍꯦꯛꯇꯃꯛ ꯄꯣꯊꯥꯕ ꯌꯥꯗꯦ ꯇꯨꯝꯊꯕꯁꯨ ꯌꯥꯗꯦ ꯃꯇꯝ ꯑꯃꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯅꯪꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯒꯗꯧꯔꯤꯕꯅꯣ ꯏꯕꯥꯅꯤꯗꯤ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯣ ꯂꯩꯃꯒꯤ ꯅꯥꯀꯣꯡꯗ ꯁꯣꯟꯊꯥꯡꯅꯅ ꯖꯩꯔꯤ ꯑꯗꯨꯒ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞꯇꯁꯨ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯁ꯭ꯀꯨꯜ ꯄꯨꯜꯂꯤꯉꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯑꯩꯕꯨ ꯀꯥꯎꯈꯤꯕꯅꯤ ꯑꯩꯕꯨ ꯃꯤꯔꯥꯏꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯗꯕ ꯇꯥꯔꯕꯗꯤ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯂꯥꯞꯅꯔꯝꯃꯣꯏ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯒꯅꯤꯀꯣ ꯂꯩꯃꯗꯣ ꯈꯪꯍꯧꯗꯦ ꯀꯞꯂꯒ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯛꯑꯦ ꯇꯥꯃꯣ ꯁꯔꯠ ꯑꯩ ꯊꯕꯛ ꯇꯧꯕ ꯄꯩꯁా ꯄꯥꯏꯕꯗ ꯀꯜꯂꯛꯄ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝ ꯈꯔꯁꯤꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯑꯩ ꯇꯁꯦꯡꯅꯃꯛ ꯄꯥꯝꯃꯦ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯁꯦ ꯅꯪꯒꯤ ꯂꯩꯃꯅꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯦ ꯅꯪꯅ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯀꯣꯏꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯅꯪ ꯅꯠꯇꯅ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯉꯣꯏ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯣ ꯑꯆꯨꯝꯕꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯑꯃꯨꯛꯇꯗꯤ ꯈꯪꯂꯛꯈꯣ ꯍꯥꯏꯗꯨꯅ ꯂꯩꯃꯗꯣ ꯀꯟꯅ ꯀꯞꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯃꯒ ꯁꯔꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯛꯇꯕ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯦ ꯂꯩꯃꯅ ꯑꯁꯨꯝꯅ ꯋꯥꯕ ꯁꯔꯠꯀ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯅꯈꯤꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯍꯥꯟꯅꯅ ꯂꯩꯃꯒꯤ ꯏꯃꯨꯡꯕꯨ ꯀꯜꯂꯛꯆꯕ ꯁꯔꯠ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯃꯇꯝꯗ ꯋꯥꯖꯕ ꯃꯧ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ ꯂꯩꯃꯗꯣ ꯁꯔꯠꯀ ꯂꯥꯞꯅꯔꯦ ꯍꯥꯏꯌꯦ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯈꯪꯉꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯔꯣꯏ ꯂꯥꯞꯅꯈꯤꯅꯤ ꯍꯥꯏꯕꯁꯦ ꯀꯩꯁꯨꯝ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯀꯩꯁꯨꯝ ꯂꯧꯕꯤꯔꯣꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯍꯥꯟꯅꯗꯤ ꯂꯩꯃꯒꯤ ꯃꯃꯥꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯈꯪꯅꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯔꯥꯎꯔꯅꯦꯕ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯒ ꯃꯧ ꯃꯁꯦꯟꯁꯤꯡ ꯑꯗꯨꯁꯨ ꯀꯟꯅ ꯅꯣꯛꯂꯦ ꯂꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯑꯇꯣꯞꯄ ꯃꯤꯅ ꯅꯠꯇꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀꯜꯂꯛꯄ ꯃꯧ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯍꯦꯛꯇꯃꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯠꯇꯕ ꯄꯥꯎ ꯀꯌా ꯑꯃ ꯇꯝꯅꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯄꯗꯣ ꯇꯁꯦꯡꯅꯃꯛ ꯂꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯐꯥꯎꯕ ꯏꯀꯥꯏꯔꯝꯃꯤ ꯃꯁꯤꯕꯨ ꯇꯁꯦꯡꯅꯃꯛ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯔ ꯃꯤꯒꯤ ꯑꯋꯥꯕꯕꯨ ꯎꯔꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ
ꯌꯥ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯕ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯄ ꯀꯌꯥ ꯑꯁꯤꯕꯨ ꯃꯇꯝꯁꯤꯒ ꯆꯠꯅꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯔꯥ? ꯉꯁꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯟꯕꯗ ꯂꯩꯃꯒꯤ ꯃꯃꯥ ꯑꯗꯨꯅ ꯏꯀꯥꯏꯔꯤꯕ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯌꯥ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯕꯨ ꯎꯕꯗ ꯅꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯑꯁꯨꯝꯅ ꯑꯋꯥꯕ ꯏꯀꯥꯏꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯦ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ꯭ꯔꯥ? ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯔꯠ ꯌꯨꯝꯗ ꯑꯃꯨꯛ ꯁꯨꯇꯤ ꯊꯣꯔꯛꯈꯤ꯫ ꯁꯨꯇꯤ ꯊꯣꯔꯛꯄ ꯃꯅꯨꯡ ꯑꯗꯣ ꯂꯩꯃ ꯈꯣꯏꯔꯣꯝꯗ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯃꯥꯒꯤ ꯅꯧꯅ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ꯫ ꯒꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯀꯣꯏꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯈꯤ꯫ ꯁꯔꯠꯅ ꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯌꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯆꯥꯎꯊꯣꯛꯅ ꯅꯥꯄꯜ ꯇꯧꯅ ꯍꯤꯡꯂꯝꯃꯤ꯫ ꯁꯔꯠꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯆꯪ ꯆꯪꯕ ꯃꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯕꯅꯤꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯁꯔꯠ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨꯗꯤ ꯁꯔꯠꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯝꯗꯦ꯫ ꯁꯔꯠꯀ ꯄꯨꯟꯒꯅꯨ, ꯅꯪꯗꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯔꯠꯀꯤ ꯃꯃꯥꯅꯁꯨ ꯍꯦꯛꯇꯃꯛ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯗꯤ ꯃꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯉꯣꯟꯗ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯍꯦꯛꯇꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯏꯃꯥ, ꯄꯩꯁꯥ ꯄꯥꯏꯔꯦ, ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇꯃꯛ ꯅꯥꯄꯟ ꯀꯥꯒꯅꯨꯗ꯫ ꯃꯤꯒꯤ ꯃꯆꯥꯕꯨ ꯀꯨꯏꯊꯣꯛꯂꯒ ꯃꯥꯡꯍꯜꯂꯒ ꯊꯝꯕꯗꯣ ꯅꯈꯣꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯒꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯣ ꯅꯈꯣꯏꯁꯨ ꯐꯪꯒꯅꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯅ ꯅꯥꯄꯟ ꯀꯥꯕꯗꯣ ꯍꯦꯛꯇꯃꯛ ꯇꯧꯒꯅꯨ꯫ ꯅꯆꯥꯅꯨꯄꯥꯒ ꯑꯩꯈꯣꯏꯒꯗꯤ ꯄꯨꯟꯗ꯭ꯔꯁꯨ ꯌꯥꯏ, ꯂꯣꯏꯅꯗ꯭ꯔꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯗꯒꯤ ꯀꯩꯁꯨꯝ ꯍꯦꯜꯂꯣꯏ꯫ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯖꯕꯇꯅꯤ, ꯊꯕꯛ ꯇꯧꯗꯕ ꯑꯩꯈꯣꯏꯗꯒꯤ ꯃꯥꯅ ꯀꯩꯁꯨꯝ ꯍꯦꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅꯁꯨ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯅꯁꯨ ꯅꯥꯄꯜ ꯇꯧꯅ ꯉꯥꯡꯉꯤ꯫ ꯃꯥꯗꯤ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯉꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯅꯗꯤ ꯅꯣꯡꯃꯇꯪꯗꯤ ꯃꯥꯒ ꯁꯔꯠꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯏꯐꯪ ꯐꯪꯗꯦ꯫ ꯁꯔꯠꯀ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯍꯦꯛꯇꯃꯛ ꯀꯣꯏꯕ ꯆꯠꯈꯤꯕ ꯑꯗꯨꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯟꯖꯥ ꯐꯪꯗꯦ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤꯗꯤ ꯁꯔꯠꯇꯣ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯀꯤꯡ ꯆꯦꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯅꯤ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯥꯅ ꯋꯥꯀꯤꯡ ꯆꯦꯜꯂꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯑꯗꯨꯒ ꯁꯔꯠꯇ ꯃꯍꯥꯛꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯁꯥꯈꯤ꯫ ꯁꯔꯠꯁꯨ ꯍꯥꯟꯅꯅ ꯂꯩꯃ ꯃꯔꯥ ꯂꯩꯇꯦ, ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯃꯥꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯕꯅꯤ꯫ ꯃꯃꯤꯠ ꯉꯥꯎꯔꯛꯄ ꯅꯨꯄꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯀꯌꯥ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯣꯏꯕ ꯇꯟꯖꯥ ꯉꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯃꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯤ꯫ ꯁꯔꯠꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯔꯕꯁꯨ ꯁꯔꯠꯇꯣ ꯀꯩꯁꯨꯝ ꯊꯧꯁꯥꯗꯦ꯫ ꯀꯣꯟꯅ ꯃꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ, ꯅꯪꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯧꯖꯤꯛ ꯃꯥꯒ ꯀꯣꯏꯅꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯗꯤ ꯃꯥꯕꯨ ꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯈꯪꯅꯔꯤ꯫ ꯅꯨꯄꯤꯕꯨ ꯀꯩꯅꯣ, ꯀꯣꯏꯕ ꯑꯃꯇꯃꯛ ꯀꯣꯏꯒꯗ꯭ꯔꯣ? ꯃꯥꯒꯤꯁꯨ ꯍꯌꯦꯡ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯆꯅꯤ꯫ ꯑꯗꯣ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯂꯕꯗꯤ ꯅꯪꯅ ꯐꯖꯅ ꯍꯥꯏꯈꯣ꯫ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯔ ꯇꯝꯕꯤꯌꯨ꯫ ꯅꯪꯒ ꯃꯥꯒꯗꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯟꯅꯕ ꯃꯥꯜꯂꯦ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯅ ꯑꯗꯨꯝ ꯌꯥꯔꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯂꯩꯃꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯌꯥꯔꯤꯕ? ꯃꯥꯒꯤ ꯃꯇꯦꯡꯗꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯡꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯃꯉꯣꯟꯗꯒꯤ ꯀꯔꯤ ꯈꯦꯠꯂꯨꯔꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯈꯨꯗꯛꯇ ꯁꯔꯠꯀꯤ ꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯡꯅ ꯊꯥꯈꯤ꯫ ꯑꯗꯨꯒ ꯐꯅꯌꯥꯝꯅꯁꯨ ꯐꯨꯈꯤ꯫ ꯃꯈꯥꯗ ꯅꯝꯗꯨꯅ ꯊꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯅꯪꯒꯨꯝꯕ ꯄꯨꯛꯆꯦꯟ ꯄꯤꯛꯄ, ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯤꯔꯛ ꯇꯤꯟꯗꯕ, ꯋꯥꯔꯛꯇꯕ ꯏꯃꯨꯡꯗꯒꯤ ꯄꯣꯛꯄꯅꯦ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯇꯥꯛꯆꯒꯅꯨ꯫ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯦꯛ ꯉꯥꯡꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯪꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯎꯁꯤꯠꯀꯗꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯧꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯇꯝ ꯂꯦꯟꯕꯤꯔꯤ? ꯀꯔꯤꯒꯤ ꯃꯥꯡꯍꯟꯕꯤꯔꯤꯕꯅꯣ? ꯅꯨꯄꯥ ꯅꯈꯣꯏꯒꯤꯅ ꯅꯤꯡꯇꯝꯅ ꯅꯣꯠꯂꯒ ꯍꯔꯥꯎꯅ ꯂꯩꯍꯧꯕ, ꯑꯗꯨꯒ ꯅꯨꯄꯤ ꯃꯈꯣꯏꯒꯤꯅ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯗꯨꯅ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯖꯗꯕꯗꯣ, ꯑꯁꯤꯔ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ? ꯅꯪꯅ ꯃꯥꯕꯨ ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯇꯣꯛꯑꯣ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ, ꯅꯪꯒꯤ ꯈꯨꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ, ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯔꯤꯀ꯭ꯋꯦꯁꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯉꯣꯟꯗ ꯅꯣꯛꯅꯕ ꯀꯌꯥꯗꯣ ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ
maga wari sanarba matungda nangsu lepningu phirep ama lebu matau asumna Sharat ki marabado hojikti wa kayam hairamlaga yamna chauna parap chatki Sharat chu karimata haibang maude magi khajai da tharamba khajai aduda makut namna nalaga yamna wakhan nungaitana masu yelga lehoki mayambo aroibada amukana khurumjari mathang tangka kari tholaga ba haibado mayam puna ngai minarasi